Ibu khurumjari ngasi tang taraga taret migi tang tratret aigi subscribers sing aibu nungsibiba aigi supporters sing da sima khatang haizage aigi 100k subscriber yobasida aigi supporters sing aigi subscribers sing aduki matik thagatpa phongdokjari aduki matik nungsijai aibu nungsibiduna aibu support tawbiduna aigi channel asibu ngasi 100k subscriber yohanbiba mayamgi minungsi mayamgi mating nane ado aigi 100k subscriber yobasida aina mayamgi damakta give away amakhak tawge haidana aise khanjarambani adubu mayamgi ayaba lawjaraga aigi subscribers sing aigi supporters sing da aina haizari hojik mayamgi legendary singer mayamgi maming lairaba kalakar saisakpa mingoina panjarabada aigi bung suren yumnam hojik masagi anaba haitare yamna critical oiba condition da laire habase ai pau tazare amadi ai uzare koigi 360 singjamai gi page ta thagat pirakpa live ta ai uba phangjare maramaduna aina mayam gi damakta mayam da aina give away ma khak tawge haidana tawjarambado aina mayam da haizari handaki matang asida ai give away se ai tawjararoige warobiganu ai matung tarakpada suksoi soidana ai mayam gi damakta ai give away ma khak suksoi soidana tawjarake handaki sidi ai gi nungsiraba ai gi bung suren yumnam da ai leiba leitaba ai kitang khak magi anaba layeng bada mateng pangbada kitang ai je hapjage haina khale yamna leibagi nate aduna aige subscribers sing aige supporters sing aibu nungsibiyu ibung asibu sunung sibiyu kalakar ibung suren yumnam bu sunung sibiyu ado aise hojik magi manakta chatle yumda sum leirambane aise do wakhal si am nungaite sum video je ura kanda aduda aina firep se lepsarapane khanghaudana lepakpa firep ne mayamda aina tawge haidana give away tawge haidana khanjarambadu ai tawjararoige haidana ai lepsare mayam sigi damakta warobigano waroroi haina su khalli saknairaba artist asibu mayam akhoi changdana pukning thaugatpisi amadi anaba se yam thuna pharaga mayam gi damakta amukka akhoi gi praja gi mamangda lepaga isai sakpa ngamba haidana akhoi ishorda mapu mada thounisi hojik ai ibung sigi manakta chatle ibung sigi manakta ai suksoi soidana mayam da uhanjaraki ungasibu athuba matamda hakchang phagalaktuna mayam gi makhatana seba tawba ngamba haidana akhoi mayam changdana ishor thouniminasi ado hojik ai chatle yaurakanda ai charaki Ma'am, I hojik yaure ai changgadogi leri ai malum changakanda ai sungsoi soidana hanjarake ai hojik se changgadogi leire mayam aise aigi bung suren gi manakta yojare ngasi aina video sima semjari se atai kemta gi nate aigi subscriber sing aigi subscriber oibidriba till now sing na aigi video sibu nungsine yengbiba taragadi aigi ibung saknairaba sesakpa mingona panjarabada suren yumnam mayamna mateng pangbiyu haiduna aigi maikaidagi su haijari aina aigi bung asibu nungsijabadagi aina ngasai haijagibado ai mayamda give away tawgadabado ai tawjararoi aigi bung sina layengboda
kitang machalamo ina aina mateng pangba ngamgadra haidana ibung sigi manakta sergi mateng kitang khak pangba lakchabane ado aigi video bu yengbiba chilnau sing manipur miyamna ibung asibu nungsibiduna amuktangdi mateng pangbiraga mayamgi seba makhatana tauba ngamnaba thouniminasi haiduna ai manipur miyamda koknona khurumjuna haijari layeng bada kitang nachana haijaba mateng pangchabane चलता भैया दिन जब आधा ही जुम्मन से शूटिंग के चलता चला कोई हम खावे तो दी आज जुम्मन आप ए कब को नो जा लेकिनो 360 दे युवा तो हम ले सिटी आई कनो तंग लो को as pare nang na mai to de ju le re kadai wai to no le je yang na le ado maya Poirei gi Gpay number ai gi description box da hapsaram ge ado mayam na nungsibiduna ibung asina akhoi gi damakta praja gi damakta isai saktana amo ibung sigi minung sigal loinana akhoi na contribute tor ga ibung si amuktang di mayam gi seba tauba makhata na ngamhanna ba akhoi mayam thouniminasi ado yamna leijaba natte ado ai kitang khak ibung gi mateng pangjara de yaman grab ko laku-laku se yamna ne to yam nuai Hello. Nang to to ko puting magtanya mai pa ko yu ko so dum oi matong da dum oi ko so si se mo ha da yam bana si nachanna sila bai gi layeng bada nachanna thamoi sengna piriba sumnagi lising manga khatang ne sina hapaga ibung naba thuna pharaga akhoi sei sakhi gadang ne akhoi ta gi doine mo ngai ni lagi seba se no ko se mi bane ma man mai na yam e da so sala mani khang da me se me ma se kasu yen bada kasu sopsen ba man de na kasu ta roi phani hai boge hazabadini mayam na jupa mayam na su mateng pangbiri minung si yam phangi haba daragi fan mayam leiram me haba se haba ga uji darai da makte lepi si sina kaino ne sakhi ne kaino tawni hai je dara na phara kani hai je kem to roi yam me ka ko no to mi to kya bai na ni shuru ka le le da be mina ai ko le ke thang sin mi ta ko ni kang sung le ngasi mi mari so mari ni ka to bai ne ka te ma kap pa ya ko te da yang ma ka pe ne ina mu ko sila kap ga wakan da le re ba wakan he kal le ge yang ba du kang hala ka de adu na ai na ga mu na ba je adu wakan jin han ta ma tha le ma adu ta ke su khal ni yang adi me ma ho na da na ba ko ju ai hai ji mana angam kitang to ja ge na yang ko yi de su na de kai no ma de dum mayam ge me ko ui ba mayam se ba dum to du ui ba Hello.